ꯄꯨꯟꯁꯤ ꯏꯆꯦꯜ ꯆꯦꯅꯦꯜꯒꯤ ꯅ꯭ꯌꯨꯁ ꯑꯞꯗꯦꯠꯇ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯑꯞꯗꯦꯠꯁꯤꯡ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯁꯦꯛꯃꯥꯏꯗꯒꯤ ꯅꯨꯄꯤ ꯑꯃ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯈꯣꯡ ꯇꯦꯛꯄꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯍꯤꯗꯥꯛ ꯀꯥꯞꯄꯗ ꯂꯩꯈꯤꯗꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯁꯥꯝ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯒꯤ ꯑꯦꯛꯖꯥꯝꯗ ꯑꯦ.ꯇꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯤꯄꯨꯟ ꯁꯣꯛꯄ ꯌꯥꯕ ꯋꯥꯍꯪ ꯌꯥꯎꯈꯤꯕꯒꯤ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯑꯁꯥꯝ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯅ ꯋꯥꯍꯪ ꯑꯗꯨ ꯆꯠꯅꯔꯔꯣꯏ ꯏꯚꯥꯂꯨꯑꯦꯁꯟ ꯇꯧꯕꯗ ꯌꯥꯎꯔꯔꯣꯏ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯁꯥꯝ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯀꯃꯤꯁꯟꯅ ꯂꯧꯕ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯣꯐꯤꯁꯔꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯥ ꯑꯁꯤꯒꯤ 13ꯇ APSCꯒꯤ ꯆꯦꯌꯔꯃꯦꯟ ꯗꯦꯕꯔꯥꯖ ꯎꯄꯥꯙ꯭ꯌꯥꯌꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯀ꯭ꯋꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯈꯪꯅ ꯁꯦꯡꯗꯣꯛꯄꯤꯅꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯈꯪꯍꯟꯈꯤꯕꯅꯤ ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯤꯁꯟꯅ ꯁꯦꯡꯗꯣꯔꯛꯅꯕ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯉꯁꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ 95 ꯑꯗꯨ ꯂꯧꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯍꯪꯈꯤꯕ ꯀ꯭ꯋꯦꯁꯟ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯂꯥꯟꯅ ꯎꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯈꯤ ꯍꯥꯏꯅ ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯁꯣꯁꯥꯏꯇꯤꯒꯤ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯟꯈꯤ ꯃꯩꯇꯩ ꯃꯤꯌꯥꯝ ꯑꯃ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯈꯨꯠꯇ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯈꯨꯠꯇ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯚꯝꯗ ꯌꯨꯝ ꯐꯥꯎꯕ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯅꯕ ꯑꯣꯞꯁꯟꯁꯤꯡꯒꯤ ꯃꯔꯛꯇ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯍꯜꯂꯤꯕ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞ ꯑꯃꯁꯨꯡ CSOꯁꯤꯡ ꯑꯁꯤ ꯌꯥꯎꯍꯟꯗꯦ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯚ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯐꯥꯎꯕ ꯃꯃꯤꯡ ꯄꯟꯕ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏ ꯆꯦꯟꯅꯔꯤꯕ ꯀꯦꯁꯁꯤꯡ ꯑꯗꯨꯒꯤ ꯂꯤꯁ ꯑꯃꯁꯨ ꯌꯥꯎꯍꯜꯂꯤ ꯍꯥꯏꯅ ꯁꯣꯁꯥꯏꯇꯤ ꯑꯗꯨꯅ ꯊꯥꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯟꯈꯤ APSCꯒꯤ ꯋꯥꯍꯪ 35 ꯁꯨꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯒꯤꯃꯔꯝ ꯑꯣꯏꯕ ꯌꯥꯕ ꯁ꯭ꯇꯦꯠꯃꯦꯟ 3 ꯄꯤꯊꯣꯛꯇꯨꯅ ꯑꯆꯨꯝꯕ ꯈꯟꯅꯕꯒꯤꯗꯃꯛ ꯄꯤꯈꯤ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯑꯣꯞꯁꯟꯁꯤꯡ ꯑꯗꯨꯒꯤ ꯑꯍꯥꯟꯕꯗ ꯆꯠꯊꯔꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯖꯣꯒꯤ ꯐꯨꯔꯨꯞꯁꯤꯡ ꯌꯥꯎꯏ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟ ꯑꯗꯨꯅ ꯍꯥꯏ ꯀꯣꯔꯠꯅ ꯃꯩꯇꯩꯁꯤꯡꯒꯤ ꯃꯤꯆꯪꯗ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯄꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯍꯧꯂꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕ ꯑꯣꯞꯁꯟ ꯑꯣꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯁꯨꯡ ꯃꯩꯇꯩ ꯂꯤꯄꯨꯅꯆꯤꯡꯕ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯁꯤꯡꯕꯨ ꯑꯦꯕ꯭ꯌꯨꯖ ꯇꯧꯏ ꯍꯥꯏꯕꯁꯤꯅꯤ ꯃꯩꯇꯩ ꯍꯦꯔꯤꯇꯦꯖ ꯁꯣꯁꯥꯏꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯃꯤꯁꯟꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯁꯤꯅ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯂꯥꯟꯅ ꯎꯍꯜꯂꯒꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈꯤ ꯗꯣꯀꯨꯃꯦꯟ ꯑꯣꯏꯅ ꯂꯩꯕ ꯔꯦꯀꯣꯔꯗꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯤꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯥꯊꯤꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯆꯠꯊꯗꯨꯅ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯃꯤꯆꯝ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯀꯌꯥ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕꯒꯤꯗꯃꯛ ꯐꯥꯗꯨꯅ ꯂꯩꯕ ꯀꯌꯥ ꯌꯥꯎꯔꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯐꯨꯔꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏ 60,000 ꯔꯣꯝ ꯑꯃꯅ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤ ꯐꯤꯚꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯑꯃ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤꯗ ꯌꯥꯎꯍꯜꯂꯛꯄ ꯑꯁꯤꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯁꯔꯚꯤꯁ ꯆꯪꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕ ꯅꯍꯥ ꯀꯌా ꯑꯃꯗ ꯂꯥꯟꯅ ꯆꯠꯍꯟꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕꯅꯤ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯀꯃꯤꯁꯟꯅꯁꯨ ꯋꯥꯍꯪ ꯑꯗꯨ ꯆꯠꯅꯔꯔꯣꯏ ꯏꯚꯥꯂꯨꯑꯦꯁꯟ ꯆꯠꯊꯕꯗ ꯌꯥꯎꯔꯔꯣই ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯂꯦ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ KNFPꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯂꯥꯛꯂꯒ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯕ ꯂꯦꯞꯇ꯭ꯔꯕꯗꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯂꯒꯅꯤ ꯍꯥꯏꯅ FNCCꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯀꯤ ꯂꯥꯂꯣꯡꯂꯨꯞ KNFPꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯂꯥꯟꯃꯤꯁꯤꯡꯅ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯂꯥꯛꯂꯒ ꯏꯆꯝ ꯆꯝꯖꯕ ꯅꯥꯒꯥ ꯂꯧꯃꯤꯁꯤꯡꯗ ꯇꯠꯇꯅ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯂꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯅꯥꯒꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯂꯕꯗꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯇꯥꯒꯗꯕ ꯃꯈꯜꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯐꯨꯠ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤ FNCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯁꯦꯛꯁꯟ ꯊꯧꯔꯥꯡ ꯊꯝꯂꯛꯂꯤ ꯐꯨꯠ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯃꯤꯇꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟड ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯑꯥꯒꯁꯠ 10 ꯑꯃꯗꯤ 15ꯗ ꯏꯔꯦꯡ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯇꯥꯕ ꯃꯐꯝꯁꯤꯡꯗ KNFPꯒꯤ ꯀꯗꯔꯁꯤꯡꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯂꯧꯃꯤꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯈꯤ ꯊꯧꯑꯣꯡ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯊꯧꯗꯣꯛ ꯑꯃ ꯑꯅꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯅꯠꯇꯦ ꯃꯁꯤ ꯅꯥꯒꯥꯁꯤꯡꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯑꯀꯤꯕ ꯑꯃ ꯄꯣꯛꯍꯟꯅꯕ ꯑꯇꯝꯅꯅ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯅꯤ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯐꯣꯡꯅ ꯆꯠꯊꯔꯛꯄꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯊꯤꯡꯕ ꯄꯤꯗꯕ ꯑꯁꯤꯅꯤ
ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯗꯛꯇꯒꯤ ꯍꯧꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯇꯕ ꯇꯥꯔꯒꯗꯤ ꯅꯥꯒꯥ ꯇꯥꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯨꯀꯤꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯂꯒꯅꯤ ꯂꯣꯏꯅꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯅꯥꯒꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯂꯕꯗꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯀꯕꯨꯏ ꯌꯨꯅꯤꯌꯟꯅ ꯀꯕꯨꯏ ꯑꯁꯤ ꯅꯥꯒꯥ ꯅꯠꯇꯦ, 1950ꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯦꯇꯁ ꯐꯪꯈ꯭ꯔꯕꯁꯨ ꯅꯥꯒꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯂꯥꯟꯒꯅꯤ, ꯑꯗꯨꯒ ꯀꯕꯨꯏꯒ ꯔꯣꯡꯃꯩꯒꯁꯨ ꯇꯣꯉꯥꯜꯂꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯀꯕꯨꯏ ꯌꯨꯅꯤꯌꯟꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯤꯔꯦꯟꯒꯤ ꯑꯣꯗꯤꯑꯣ ꯇꯦꯞ ꯀꯣꯔꯠꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯑꯦꯟ ꯕꯤꯔꯦꯟꯒꯤꯅꯤ ꯍꯥꯏꯕ ꯑꯣꯗꯤꯑꯣ ꯇꯦꯞꯀꯤ ꯃꯇꯥꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯂꯦꯕꯣꯔꯦꯇꯔꯤ (CFSLꯅ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯕꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯁꯇꯤꯁ ꯁꯟꯖय ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯖꯁꯇꯤꯁ ꯁꯇꯤꯁ ꯆꯟꯗ꯭ꯔ ꯁꯔꯃꯒꯤ ꯕꯦꯟꯆꯅ ꯍꯥꯏꯈꯤ, ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯌꯥꯊꯪꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ CFSLꯅ ꯑꯣꯗꯤꯑꯣ ꯇꯦꯞꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯣꯛꯅꯕ ꯑꯣꯏꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯕꯤꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯦꯁ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯎꯖꯒꯦ ꯍꯥꯏꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯕꯦꯟꯆ ꯑꯁꯤꯅ ꯌꯥꯈꯤꯗꯦ꯫ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯀꯤ ꯃꯥꯏꯀꯩꯗ ꯂꯦꯞꯈꯤꯕ ꯄ꯭ꯔꯁꯥꯟꯠ ꯕꯨꯁꯅ SIT ꯑꯃꯗ ꯀꯦꯁ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯤꯒꯠꯍꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ BJPꯒꯤ ꯑꯣꯏꯅꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯔꯣꯏ ꯍꯥꯏꯅ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯟ ꯅꯤꯝꯕꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯁꯤ ꯃꯇꯝ ꯈꯔ ꯋꯥꯈꯤꯒꯅꯤ, ꯃꯤꯌꯥꯝꯅ ꯄꯥꯔꯥ ꯇꯝꯕꯤꯕ ꯂꯣꯏꯗ꯭ꯔꯤ꯫ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ꯫ BJPꯒꯤ ꯑꯣꯏꯅꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯔꯣꯏ ꯍꯥꯏꯅ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯚꯥꯔꯠꯇ꯭ꯌ ꯖꯅꯇꯥ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯣꯡꯊꯣꯝꯕꯝ ꯅꯤꯝꯕꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯀꯩꯁꯥꯝꯄꯥꯠ ꯅꯤꯇꯥꯏ ꯄꯥꯠ ꯆꯨꯊꯦꯛꯇ ꯂꯩꯕ ꯊꯝꯕꯥꯜ ꯁꯪꯂꯦꯟꯗ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯦꯟ ꯅꯤꯝꯕꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ 2004ꯗꯒꯤ 2014ꯒꯤ ꯃꯤꯈꯜꯗ ꯀꯪꯒ꯭ꯔꯦꯁꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯊꯕꯛ ꯑꯃꯗꯤ ꯁ꯭ꯀꯦꯝ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯇꯥꯡꯀꯛ 3ꯂꯛ ꯄꯥꯔꯥ ꯇꯝꯕꯤꯗꯨꯅ ꯂꯥꯛꯂꯤ, ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤ, ꯃꯈꯥ ꯇꯥꯅꯁꯨ ꯇꯝꯕꯤꯈꯤꯒꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯈꯔꯅ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔꯒꯤ ꯃꯇꯥꯡꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯒꯨꯝꯅ ꯋꯥ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯏꯟꯗꯤꯌꯥ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯋꯥ ꯉꯥꯡꯐꯝ ꯊꯣꯛꯇꯦ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯕ ꯃꯔꯝꯅ ꯉꯥꯡꯅꯤꯡꯕ ꯋꯥ ꯉꯥꯡꯕ ꯌꯥꯏ, ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕꯗ ꯁꯣꯛꯄ ꯑꯣꯏꯔꯒꯗꯤ ꯉꯥꯡꯂꯣꯏꯗꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯉꯩ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯏꯟꯁꯤꯟꯗꯨꯅ ꯍꯨ ꯀꯥꯝꯁꯤꯟꯗꯨꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ K. ꯁꯔꯠꯅ ꯐꯣꯡꯗꯣꯛꯈꯤꯕꯗ, ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯂꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯒ BJPꯅ ꯃꯥꯏ ꯄꯥꯛꯂꯕ ꯁ꯭ꯇꯦꯠꯁꯤꯡꯗ EVM ꯃꯦꯆꯤꯟ ꯍꯦꯛ ꯇꯧꯔꯦ, ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ BJPꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯠꯇ꯭ꯔꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯄꯨꯊꯣꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯊꯨꯕꯗ ꯁ꯭ꯇꯦꯠ ꯈꯔꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯥꯁꯟ ꯇꯧꯕ ꯁ꯭ꯇꯦꯠꯁꯤꯡꯗ BJPꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ BJPꯕꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯑꯦꯀꯥꯗꯦꯃꯤꯛ ꯔꯦꯀꯣꯔꯗꯁꯤꯡꯗ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯗ ꯑꯣꯟꯖꯒꯦ ꯍꯥꯏꯕ ꯌꯥꯈꯤꯗꯕꯗꯨ ꯀꯣꯔꯠꯅ ꯌꯥꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯒꯤ ꯖꯦꯟꯗꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯗ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯂꯛꯄꯗ ꯂꯩꯈꯤꯕ ꯃꯤꯡ ꯑꯃꯁꯨꯡ ꯖꯦꯟꯗꯔꯁꯤꯡ ꯑꯣꯟꯊꯣꯛꯄ ꯌꯥꯍꯟꯅꯕꯒꯤꯗꯃꯛ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯐꯝꯗ ꯗꯤꯔꯦꯛꯁꯟ ꯑꯃ ꯄꯤꯗꯨꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯔꯤꯠ ꯄꯤꯇꯤꯁꯟ ꯑꯃ ꯗꯣꯛꯇꯔ ꯕꯤꯌꯣꯟꯁꯤ ꯂꯥꯏꯁ꯭ꯔꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯊꯥꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯖꯦꯟꯗꯔ ꯑꯁꯤ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯑꯦꯀꯥꯗꯦꯃꯤꯛ ꯔꯦꯀꯣꯔꯗꯁꯤꯡꯗ ꯑꯣꯟꯊꯣꯛꯄ ꯌꯥꯍꯟꯕꯤꯅꯕꯒꯤꯗꯃꯛ ꯄꯤꯇꯤꯁꯟ ꯊꯥꯔꯛꯈꯤ꯫ ꯀꯣꯔꯠ ꯑꯁꯤꯅꯁꯨ ꯄꯤꯇꯤꯁꯟ ꯑꯁꯤꯕꯨ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯖꯁꯇꯤꯁ A. ꯒꯨꯅꯦꯁꯣꯔꯅ ꯖꯖꯃꯦꯟꯠ ꯑꯁꯤ ꯉꯁꯤ ꯄꯤꯈꯤꯕꯅꯤ꯫ ꯄꯤꯇꯤꯁꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯁꯨꯡ ꯗꯣꯀꯨꯃꯦꯟꯠꯁꯤꯡꯗ ꯕꯣꯕꯣꯏ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯂꯩ, ꯂꯣꯏꯅꯅ ꯖꯦꯟꯗꯔ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯣꯏꯅ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯀꯨꯝꯖꯥ 2019ꯗ ꯖꯦꯟꯗꯔ ꯔꯤꯑꯦꯁꯥꯏꯟꯃꯦꯟꯠ ꯁꯔꯖꯔꯤ ꯑꯃ ꯆꯠꯊꯈ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯖꯦꯟꯗꯔ ꯑꯁꯤꯁꯨ ꯅꯨꯄꯤ ꯑꯣꯜꯂꯦ꯫ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯦꯛꯠ, 2019ꯒꯤ ꯁꯦꯛꯁꯟ 6 ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯔꯨꯜ, 2020ꯒꯤ ꯔꯨꯜ 5ꯀꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛꯠ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯤꯅꯕ ꯍꯥꯏꯖꯈꯤ, ꯂꯣꯏꯅꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯤꯔꯛꯈꯤ, ꯑꯃꯁꯨꯡ ꯐꯣꯔꯝ 3ꯒꯤ ꯃꯈꯥꯗ ꯑꯅꯧꯕ ꯃꯃꯤꯡ ꯑꯁꯤꯁꯨ ꯗꯣꯛꯇꯔ ꯕꯤꯌꯣꯟꯁꯤ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯑꯣꯟꯈꯤ, ꯂꯣꯏꯅꯅ ꯑꯥꯙꯥꯔ ꯀꯥꯔꯗ, ꯚꯣꯇꯔ ID ꯑꯃꯁꯨꯡ ꯄꯥꯟ ꯀꯥꯔꯗꯇꯁꯨ ꯑꯅꯧꯕ ꯃꯤꯡ ꯑꯃꯁꯨꯡ ꯖꯦꯟꯗꯔ ꯑꯗꯨ ꯑꯞꯗꯦꯠ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯄꯤꯇꯤꯁꯅꯔ ꯑꯁꯤꯅ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ, ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ,
Manipur University da chattuna mahakki education certificate singda lairiba maming amasung gender adu onthokpinaba haijaki. Haribo wafam adu authority singi maikaidagi ayaba ama fawba pirakide. Court asina khanaraba matungda haribo authority sing asigi mafamda direction ama piduna Transgender Act 2019 amasung Transgender rule gi mari lainaba section amasung rule singi makada anaubo maming amasung gender adu nupi oina order asi phangba numitagi tha amagi manungda onthokadabani haina khanganki. Court asina lawriba decision adusu Manipur gi Chief Secretary gi maikaidagi mathau taba direction sing establishment khudingmakta pinawigi damak khanganki hairi. China gi scientist singna angang pokpa ngamgadaba robot samgatpa ngamkhre hairi. Singthaningai oiba mawngda reproductive technology chakhulakpagi iroinana China gi scientist singna malemda ahanba oina angang pokpa ngamgadaba robot samgatlei. Guangzhou da leiba kaiwa technology na maru oiba thodang lauraga paikhatliba thorang asigi makada puthokliba robot singna asengma mioibaga sap manaba mawngda tha tara naupuraga angang pokpa ngamgani haina report amana phungdokli. Singapore gi Nanyang Technological University gi PhD graduate Dr. Zhang Ki Feng gi lising makada paikhatliba thorang asina maram oiraga angang unabaga mari leinaba khudongchadaba kayamarom mayoknariba mioisingda chauna mateng oiragani. Kumja 2026 da mapung phana puthoknaba pandam thamliba robot ama semgatpada chaurakna $18,000 changadori. Yum palaba matai manau kaya mamita macha uba phangdabagi awaba kaya mayoknaba yauri. Adubu China gi scientist singna semgatliba robot asigi matengna araiba mawngda mamita macha uba phangalagani hairi. Nobel Prize pidrabadi tarif thangmani Donald Trump. America gi President Donald Trump na Norway gi Finance Minister Jens Stoltenberg da phone tawduna karigumba mangonda Nobel Prize pidrabadi Norway da tarif chauna thamjilagani haina aki akhang pikre hairi. Norway gi business newspaper Næringslivs ki report amagi matung ina America gi President Donald Trump na Norway da tarif sada tarama thamjin khrabani. Karigumba mangonda Nobel Prize pidrabadi sada tarama gi mathakta achauba tarif thangmani haina warning tawrukibani. Niksingba yabadi handak Donald Trump Nobel Prize phangningmagi maisakna ngangai daba wa kaya ngangkhrabani hairi.